ꯃꯤꯖꯥ ꯐꯥꯏꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯦ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯡ ꯅꯨꯄꯥꯅ ꯐꯥꯒꯦ ꯍꯥꯏꯕ ꯉꯁꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯎꯍꯜꯂꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯎꯍꯜꯂꯦ ꯉꯁꯤ ꯍꯥꯏꯗꯤ ꯃꯃꯥꯅ ꯆꯥꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯎꯍꯜꯂꯦ ꯑꯗꯨꯒ ꯉꯁꯤ ꯃꯊꯦꯜꯗꯤ ꯁꯤꯡꯉ ꯂꯩꯔꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯀꯌꯥ ꯎꯁꯣꯏꯅꯦꯕꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯂꯩꯕ ꯎꯁꯣꯏ ꯑꯂꯩꯕꯗꯣ ꯊꯣꯡꯉꯦꯕ ꯐꯨꯠꯇꯣꯛꯑꯒ ꯊꯣꯡꯕꯅꯦꯕ ꯑꯗꯨꯗꯣ ꯆꯥꯕꯗꯣ ꯍꯧꯅꯔꯒꯦ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯄꯨꯡ ꯇꯣꯡꯉꯕ꯭ꯔꯣ ꯐꯖꯅ ꯆꯥ ꯋꯥꯖꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯌꯥꯝꯕ ꯌꯦꯔꯧ ꯑꯁꯪꯕ ꯄꯤꯔꯧꯅꯦ ꯅꯪ ꯐꯥꯟꯗꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯁ ꯁꯨꯃꯥꯏꯅ ꯈꯪꯖꯔꯤ ꯁꯤ ꯉꯝꯅ ꯑꯩ ꯉꯁꯤ ꯍꯪꯒꯥꯝ ꯆꯦꯛꯅꯤꯡꯗꯦꯕ ꯑꯗꯨꯝ ꯆꯦꯛꯑꯒ ꯅꯪ ꯍꯥꯎꯔꯤꯕ꯭ꯔꯥ? 먹어도 찌개 넣으면 안에 수고하라. 하왜 딱 한거가 ngay thì ngồi ngồi lại không rất là ngon rồi. hảo ấy hỏi như nào? chúng mình làm hỏi Hả? chúng mình thì làm hỏi Hỏi cả. rồi Ôi sao rồi nhăn đi mẫu rồi rằng chuyện nhanh nhàng chạy rồi nhăn rồi hay vô cái gì đó có mua gì hay bây giờ còn đi ngang cho con biết còn nữa mua gì hay rồi anh cây rồi mua gì nó đun hay ra mua con rồi đây là mua gì này nè hay các bạn hai một phần cây là mua gì hay bây giờ mua gì khăn là gì đó con hay bây giờ mua ấy vào cái em mua tiền gì vậy hào à nasi cả sa pa thì mình nè mua lấy hai cái rồi cây hai cái rồi cái sa pa này mình là luôn là ăn nè tàu sẽ rồi 이 말이잖아 지금은 지더라게 하이더라게 sa pa thì mình nè pa là hao hao chuyện này 지금 그냥 보이는 거 이거 비디오는 야 아무도 그게 내가 하면 돼 봐. 오늘 빨리 해야 돼 왜냐면
hỏi Apa dah? Ba? betul betul Hello nghe qua đây Siapa maya? Usoi se, semana Hello mày sao bữa masung tau dah aga. Aja na thum tha ga phut laga kukar da tare lakam laga laktho ga do nga ga thong mani. Aja na hawi chinau sing tan cha bi lo cha chi. Tho chu pa an tho ya. hỏi Cha chi no. đua nè đua xin thật là gần anh cái nhóm có hay gây hiệu quả hay vì khi thì chỉ cần cái sai ba mươi giờ hai đua nhá 30 giờ hai đua hơi gì con nhà nó được itu kesukaan. Anda August की डेट 22 दा 22 August की डेट 22 दा पास था गया अदो जो थी वो खंड्री है बा मयामना हादि अई मताय उसरंगे अदो मयामना ने हादि कंटेक्ट नंबर जो हपचरंगे मताय माई फोटो हपचरंगे मयामना उबि या कंटेक्ट नंबर से पाउ बियो बा अदो हादि मयामनो सिट क्या सिटे हाइसे सिटबय चांगसे अखोय मेथैसे सुबैदना खल्ले बुजिनदा Mani. नहावाय सिलखिपुरदा अखोय लखिपुरदा मरा लेतबा अंगांग अमा हुराले हायना दुसु मयाम खुबिरे दो हौजी अकुमो हादि मैतै पि अमा फारे क्यामो सिलखि मैतैना मयांग अखोय मैतै सिलखिजे अदुना मयामसु हाय सेक्शन बियो अदि दुसु सत्ता हादि मयांग अदुगुम्बा तौइसे तौहलोय हाय चाइरा खंगनगदनेबा दो खंगनदबना मोय ngasi सुमायना तौरैनिबा मथा कारैनिबा अदुना मयाम हाय सेक्शन बियो अदु चाइरा दु मयाम अदि चाइरा कमाय हाय Mayang jangan cerak su tau si. चाइरा बिबिसि अदु सि हायगा Macam dah tu orang beli panas kan. Begitu. mày ăn bà đã khai ấy chị mày ăn bà đó chị đang đâu nhỉ bà Kon meeting na su, meeting busy na su kara. Hemat lagi na. Tahu kata bani. Macam dah tu orang mai atau pada jati dah sebab. đôi nào chị là chị bà Sila triba. Dukse. Sana isabu waraka da basa mo siga mo na
ꯁꯤꯠ ꯊꯑꯣꯏꯗꯗꯅ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯆꯠꯅꯗꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯏꯖꯠ ꯄꯨꯝꯅꯃꯛ ꯈꯥ ꯇꯥꯔꯛꯑꯕꯅꯤ ꯃꯩꯇꯩꯒꯤ ꯌꯣꯟꯖꯥꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯨꯝꯕꯗꯣ ꯑꯗꯨ ꯇꯧ ꯍꯥꯏꯅꯤ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯇꯧꯔꯁꯨ ꯉꯝꯃꯣꯏꯗꯅ ꯃꯤ 3-4 ꯆꯪꯉ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯉꯝꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤ 3ꯅꯤ ꯅꯄꯥꯕꯨꯡꯅ ꯑꯥꯔꯣꯞꯇ ꯆꯍꯤ 3 ꯃꯥꯡꯗꯅ ꯂꯩꯔꯛꯏꯁꯦ ꯁꯦ ꯆꯥꯃꯤꯟꯅꯔꯤꯕ ꯏꯆꯥꯅꯨꯄꯤꯁꯦ ꯆꯍꯤ 4ꯗ ꯄꯣꯛꯄ ꯆꯍꯤ 4ꯗ ꯊꯝꯃꯝꯃꯤ ꯑꯗꯨꯒꯩ ꯃꯣꯏꯁꯦ ꯑꯩꯅ ꯌꯣꯛꯂꯛꯏꯅꯤ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯀꯦꯛ ꯂꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯍꯧꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯐꯅ ꯆꯦꯟꯍꯜꯂꯒ ꯃꯤꯗꯨꯕꯨ ꯀꯤꯍꯟꯅ ꯍꯣꯠꯅꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯗꯨ ꯂꯩꯇꯦ ꯃꯧꯅ ꯈꯤꯠ ꯃꯍꯦꯟꯒ ꯂꯩꯁꯥꯕꯤꯕꯨꯗꯤ ꯃꯧꯁꯤꯡꯁꯤꯅ ꯃꯋꯥ ꯈꯔ ꯀꯣꯏꯅꯔꯝꯃꯤ ꯇꯧꯅꯤ ꯈꯔ ꯑꯃ ꯎꯅꯔꯝꯃꯤ ꯇꯧꯅꯤ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯅ ꯀꯣꯏꯁꯜꯂꯦ ꯍꯥꯏꯅ ꯇꯧ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯑꯁ ꯃꯌꯥꯝ ꯇꯥꯏꯁꯦ ꯑꯩꯈꯣই ꯃꯩꯇꯩꯁꯤꯡꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯃꯣꯏ ꯃꯁꯥꯅ ꯋꯥꯈꯜ ꯌꯥꯎꯗꯦꯕ ꯃꯁꯥꯅ ꯑꯗꯨꯛ ꯍꯟꯊꯅ ꯂꯧꯕ ꯍꯥꯏꯗꯤ ꯍꯟꯊꯅ ꯂꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯤ ꯉꯥ ꯑꯃꯅ ꯄꯥꯠ ꯑꯃ ꯆꯦꯟꯊꯩ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤꯕꯨ ꯆꯦꯟꯊꯩꯅꯦ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯤꯕꯨ ꯑꯃꯨꯛꯀ ꯍꯥꯏ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯨꯄꯤꯉꯣꯟꯗ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯄꯤꯅ ꯂꯣꯏ ꯈꯪꯉꯣꯏꯗꯣꯏꯅꯦ ꯃꯣꯏꯅ ꯇꯧꯔꯤ ꯃꯔꯝ ꯆꯠꯁꯤꯡꯗꯣ ꯍꯥꯎꯋꯦ ꯉꯁꯤ ꯏꯟꯖꯥꯡ ꯍꯥꯎꯏꯗ ꯍꯥꯎꯋꯦ ꯑꯃꯨꯛꯀ ꯆꯥꯁꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯊꯣꯡ ꯆꯥꯔꯨꯔꯅꯤ ꯂꯥꯛꯑꯅꯤ ꯑꯩꯅ ꯍꯣꯡ ꯑꯃ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯂꯣꯏꯁꯤꯟꯕꯁꯨ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯊꯔꯛꯑꯦꯕꯀꯣ ꯅꯣꯡꯁꯨ ꯇꯥꯊꯔꯛꯑꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯥ ꯌꯥꯎꯔꯛꯄ ꯌꯥꯎꯔꯛꯇꯕꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯔꯝꯒꯅꯤ ꯇꯧꯁꯟꯕꯤꯔꯝꯃꯨ ꯕꯥꯏ